ꯑꯩꯈꯣꯏꯒꯤ ꯁ꯭ꯀꯨꯜꯁꯤꯗ ꯇꯧꯈꯤꯕ ꯐꯪꯁꯟ ꯀꯌꯥꯒꯤ ꯃꯅꯨꯡꯗ ꯃꯅꯤꯄꯨꯔꯒꯤ ꯏꯗꯨꯀꯦꯁꯟ ꯃꯤꯅꯤꯁꯇꯔ ꯌꯥꯎꯅ ꯑꯃꯨꯛꯇ ꯑꯩꯈꯣꯏ ꯄꯥꯡꯊꯣꯛꯄ ꯉꯝꯈꯤꯗꯦ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯄꯤꯛꯂꯕ ꯈꯨꯡꯒꯪ ꯑꯁꯤꯗ ꯑꯣꯖꯥꯅ ꯂꯥꯛꯄꯤꯗꯨꯅ ꯁꯔꯨꯛ ꯌꯥꯕꯤꯔꯤꯕꯁꯦ ꯃꯁꯤ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯑꯩꯈꯣꯏꯒꯤ ꯊꯃꯣꯏꯒꯤ ꯅꯨꯡꯉꯥꯏꯕꯗꯣ ꯐꯣꯡꯗꯣꯛꯆꯔꯤ ꯑꯄꯦꯟꯕ ꯐꯣꯡꯗꯣꯛꯆꯔꯤ ꯑꯗꯨꯒ ꯂꯣꯏꯅꯅ ꯑꯩꯈꯣꯏ ꯑꯌꯨꯛꯇꯒꯤ ꯍꯧꯅ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯒꯤ ꯁ꯭ꯀꯣꯂꯔꯁꯤꯡ ꯑꯩꯈꯣꯏ ꯂꯝꯗꯝꯁꯤꯒꯤ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯁ꯭ꯀꯣꯂꯔꯁꯤꯡꯅ ꯐꯖꯕ ꯋꯥꯍꯩ ꯀꯌꯥ ꯑꯩ ꯑꯌꯨꯛꯇꯒꯤ ꯍꯧꯅ ꯑꯩ ꯇꯥꯖꯩ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯑꯩ ꯉꯁꯤꯁꯦ ꯌꯥꯝꯅ ꯑꯩ ꯄꯦꯟꯖꯕ ꯍꯥꯏꯕꯗꯣ ꯃꯔꯝꯗꯤ ꯑꯩꯈꯣꯏꯒꯤ ꯑꯣꯖꯥ ꯔꯥꯀꯦꯁ ꯌꯥꯝꯅ ꯍꯥꯏꯕꯁꯨ ꯑꯩꯈꯣꯏ ꯁꯥꯇ꯭ꯔꯅꯁꯨ ꯇꯥꯕ ꯌꯥꯕ ꯑꯍꯟꯁꯤꯡꯅꯁꯨ ꯇꯥꯕ ꯌꯥꯕ ꯃꯔꯨꯞ ꯃꯄꯥꯡ ꯃꯤ ꯄꯨꯝꯅꯃꯛꯅ ꯇꯥꯕ ꯌꯥꯕ ꯑꯗꯨꯒꯤ ꯇꯣꯄꯤꯛꯇꯨꯗ ꯐꯖꯅ ꯑꯦꯅꯥꯂꯥꯏꯁꯤꯁ ꯇꯧꯕꯤꯈ꯭ꯔꯦ ꯑꯩ ꯌꯥꯝ ꯅꯨꯡꯉꯥꯏ ꯑꯗꯣ ꯑꯣꯖꯥ ꯑꯩꯈꯣꯏꯒꯤ ꯑꯣꯖꯥ ꯔꯘꯨꯃꯅꯤꯅꯁꯨ ꯗꯤꯂꯤꯞ ꯃꯌꯦꯡꯕꯅꯁꯨ ꯑꯗꯨꯒ ꯑꯌꯨꯛꯇ ꯑꯩꯈꯣꯏꯒ ꯕꯤꯔꯃꯅꯤ ꯑꯃꯁꯨꯡ ꯑꯣꯖꯥ ꯙꯅꯕꯤ ꯔꯥꯏꯁ꯭ꯔꯝꯅꯁꯨ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯐꯖꯅ ꯑꯣꯖꯥ ꯙꯅꯕꯤ ꯔꯥꯏꯁ꯭ꯔꯝꯅ ꯑꯩꯈꯣꯏ ꯅꯦꯔꯦꯠ ꯇꯧꯕꯤꯈꯤꯕꯗꯣ ꯀꯥꯎꯕ ꯉꯝꯗꯕ ꯑꯩꯈꯣꯏꯗ ꯌꯥꯝꯅ ꯊꯥꯒꯠꯅꯤꯡꯉꯥꯏꯅꯦꯅ ꯂꯧꯖꯩ ꯑꯗꯣ ꯑꯩꯅ ꯅꯨꯡꯉꯥꯏꯖꯕ ꯐꯣꯡꯗꯣꯛꯆꯕꯁꯤꯒ ꯂꯣꯏꯅꯅ ꯑꯩꯈꯣꯏꯒꯤ ꯁ꯭ꯀꯨꯜꯁꯤꯗ ꯑꯩꯒꯤ ꯄꯣꯛꯐꯝꯁꯨ ꯑꯣꯏꯕ ꯂꯥꯏꯔꯤꯛꯁꯨ ꯇꯝꯖꯔꯛꯄ ꯑꯣꯖꯥꯁꯨ ꯑꯣꯏꯖꯔꯛꯄ ꯑꯗꯣ ꯑꯣꯖꯥ ꯑꯣꯏꯕꯗꯒꯤ ꯀꯥꯎꯊꯣꯛꯆꯈ꯭ꯔꯦ ꯁ꯭ꯀꯨꯜꯁꯤꯗ ꯈꯨꯟꯁꯤꯗ ꯑꯩꯅ ꯂꯩꯔꯛꯄꯗꯒꯤ ꯑꯩꯉꯣꯟꯗ ꯈꯔ ꯐꯪꯖꯔꯤꯕ ꯏꯃꯥꯟꯅꯕꯒ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯕ ꯉꯝꯕꯒꯤ ꯐꯣꯡꯗꯣꯛꯄꯒꯤ ꯑꯩꯉꯣꯟꯗ ꯉꯝꯖꯔꯤꯕꯁꯦ ꯑꯩ ꯁ꯭ꯀꯨꯜꯁꯤꯒꯤꯅꯤ ꯁ꯭ꯀꯨꯜꯁꯤꯗ ꯅꯠꯇꯕꯗ ꯈꯨꯟꯁꯤꯗ ꯑꯩꯒꯤ ꯏꯌꯥꯝꯕꯁꯤꯡ ꯑꯣꯖꯥꯁꯤꯡ ꯑꯣꯏꯅ ꯂꯩꯕꯤꯔꯝꯕꯀꯣ ꯏꯌꯥꯝꯕ ꯑꯇꯣꯜꯁꯤꯡ ꯑꯩꯈꯣꯏꯒꯤ ꯑꯣꯖꯥ ꯕꯖꯃꯣꯍꯟ ꯑꯗꯒꯤ ꯑꯣꯖꯥ ꯕꯥꯒꯦꯟꯗ꯭ꯔꯣ ꯍꯥꯏꯗꯤ ꯃꯈꯣꯏꯗ ꯌꯥꯎꯔꯤꯕ ꯃꯆꯥꯛꯁꯤꯡꯗꯣ ꯁꯥꯊꯤꯅ ꯑꯩꯉꯣꯟꯗ ꯑꯩꯒꯤ ꯇꯨꯡꯒꯤ ꯄꯨꯟꯁꯤꯗ ꯃꯌꯥꯝꯒ ꯂꯣꯏꯅꯅ ꯊꯕꯛ ꯇꯧꯃꯤꯟꯅꯕꯗ ꯑꯩ ꯑꯃꯨꯛ ꯑꯇꯣꯞꯄꯗꯒꯤ ꯑꯃꯨꯛ ꯇꯝꯅꯤꯡꯉꯥꯏ ꯑꯣꯏꯈꯤꯗꯦꯕ ꯉꯁꯤ ꯑꯩꯅ ꯂꯦꯞꯆꯕ ꯉꯝꯃꯤꯕꯁꯦ ꯏꯃꯥꯟꯅꯕꯒ ꯋꯥꯔꯤ ꯁꯥꯕ ꯉꯝꯃꯤꯕꯁꯦ ꯑꯩ ꯁ꯭ꯀꯨꯜꯁꯤꯡꯒꯤ ꯃꯄꯥꯟꯅꯤ ꯑꯩꯈꯣꯏ ꯑꯍꯜ ꯂꯃꯟꯁꯤꯡ ꯍꯥꯏ ꯁ꯭ꯀꯨꯜ ꯍꯥꯏꯕꯁꯦ ꯂꯥꯏꯁꯪꯅꯤ ꯍꯥꯏꯕꯗꯣ ꯑꯩꯒꯤꯗꯤ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯑꯊꯣꯏꯕ ꯂꯥꯏꯁꯪꯅꯤ ꯑꯩꯒꯤ ꯄꯨꯟꯁꯤ ꯁꯦꯝꯒꯠꯄꯤꯔꯛꯄ ꯑꯩꯒꯤ ꯄꯨꯟꯁꯤꯕꯨ ꯑꯃꯨꯛ ꯍꯟꯅ ꯍꯤꯡꯒꯠꯄꯤꯔꯛꯄ ꯑꯗꯨꯒꯨꯝꯕ ꯂꯥꯏꯁꯪꯅꯦꯅ ꯑꯩꯅ ꯂꯧꯖꯩ ꯑꯗꯨꯒ ꯑꯔꯣꯏꯕꯗꯀꯣ ꯑꯩꯅ ꯃꯇꯝꯁꯨ ꯌꯥꯝꯅ ꯂꯧꯖꯔꯣꯏ ꯑꯩꯈꯣꯏꯒꯤ ꯃꯔꯨꯞ ꯃꯄꯥꯡ ꯑꯣꯖꯥꯁꯤꯡ ꯑꯣꯏꯕꯁꯤꯡꯁꯦ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯃꯔꯨꯞ ꯃꯄꯥꯡꯁꯤꯡꯗ ꯑꯩꯅ ꯈꯤꯇꯪ ꯋꯥꯐꯝ ꯑꯃꯇꯪ ꯊꯝꯖꯅꯤꯡꯉꯤ ꯑꯩꯈꯣꯏꯒꯤ ꯑꯉꯥꯡꯅꯗꯤ ꯑꯩꯈꯣꯏꯒꯤ ꯋꯥꯐꯝꯗꯤ ꯑꯉꯥꯡꯅꯤ ꯍꯥꯏꯕꯀꯣ ꯃꯥꯒꯤ ꯃꯤꯅꯤꯡꯁꯦ ꯑꯩꯅ ꯁꯨꯃꯥꯏꯅ ꯂꯧꯖꯩ ꯑꯩꯈꯣꯏꯒꯤ ꯏꯪꯂꯤꯁꯇ ꯑꯄꯤꯛꯄ ꯑꯉꯥꯡꯗꯒ ꯑꯩꯈꯣꯏꯅ ꯌꯥꯝꯅ ꯄꯤꯛꯅ ꯍꯥꯏꯕꯗꯣ ꯔꯤꯗ ꯋꯦꯟ ꯗꯨ ꯌꯨ ꯔꯤꯗ ꯍꯥꯏꯕ ꯅꯪꯅ ꯂꯥꯏꯔꯤꯛ ꯇꯝꯃꯤꯉꯩ ꯃꯅꯨꯡꯗꯣ ꯑꯩꯅ ꯍꯥꯏꯖꯅꯤꯡꯕꯅꯦꯕ ꯇꯝꯒꯗꯕꯗꯣ ꯇꯝꯃꯣꯕ ꯅꯪꯒꯤ ꯄꯨꯟꯁꯤ ꯑꯃ ꯁꯦꯝꯒꯗꯕ ꯃꯍꯩ ꯃꯁꯤꯡꯗꯣ ꯂꯥꯏꯔꯤꯛꯇ ꯅꯠꯇꯕꯗ ꯃꯗꯨ ꯅꯪ ꯇꯝꯕ ꯌꯥꯕꯗꯣ ꯂꯧꯁꯜꯂꯣ ꯄ꯭ꯂꯦ ꯋꯦꯟ ꯗꯨ ꯌꯨ ꯄ꯭ꯂꯦ ꯍꯥꯏꯕꯁꯦ ꯁꯥꯟꯅꯔꯣ ꯍꯥꯏꯕꯗꯤ ꯅꯪꯒꯤ ꯄꯨꯟꯁꯤ ꯈꯪꯉꯛꯄꯗꯣ ꯈꯪꯖꯕꯗꯣ ꯃꯗꯨ ꯑꯩꯈꯣꯏꯒꯤ ꯄꯥꯕ꯭ꯂꯤꯛ ꯂꯥꯏꯐꯇꯅꯦ ꯑꯣꯐꯤꯁꯀꯤ ꯊꯕꯛꯄꯨ ꯇꯧꯔꯦ ꯃꯌꯥꯝꯒꯤ ꯊꯕꯛꯄꯨ ꯇꯧꯔꯦ ꯅꯠꯇ꯭ꯔꯒ ꯑꯣꯖꯥꯕꯨ ꯑꯣꯏꯔꯦ ꯑꯃ ꯇꯧꯕꯗꯣ ꯚꯦꯔꯤ ꯄꯔꯐꯦꯛꯂꯤ ꯐꯖꯅ ꯅꯪ ꯄ꯭ꯂꯦ ꯇꯧꯕꯤꯌꯣ ꯁꯥꯟꯅꯕꯤꯌꯣꯕ ꯑꯣꯟꯂꯤ ꯁꯥꯟꯅꯕꯗꯨ ꯅꯠꯇꯕ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯒꯤ ꯈꯦꯂꯥꯁꯦ ꯄꯨꯟꯁꯤꯒꯤ ꯐꯤꯔꯦꯞꯁꯦ ꯂꯦꯞꯄꯤꯌꯣꯕ ꯑꯗꯒꯤ ꯂꯥꯁꯇ ꯁ꯭ꯂꯤꯞ ꯋꯦꯟ ꯗꯨ ꯌꯨ ꯁ꯭ꯂꯤꯞ ꯍꯥꯏꯕꯗꯣ ꯅꯪꯅ ꯑꯍꯟ ꯑꯣꯏꯔꯕ ꯃꯇꯝꯗ ꯁꯄꯣꯖ ꯑꯩꯒꯤ ꯆꯍꯤ 75 years 74 years ꯆꯪꯉꯦ ꯑꯁꯤ ꯁꯨꯔꯛꯄꯗꯗꯤ ꯀꯔꯤꯝꯇ ꯄꯥꯡꯒꯜ ꯌꯥꯎꯗ꯭ꯔꯦꯕ ꯈꯪꯉꯝꯕꯗꯁꯨ ꯂꯣꯏ ꯀꯥꯎꯊꯣꯛꯑꯦ ꯑꯩꯅ ꯑꯩꯈꯣꯏꯒꯤ ꯑꯪꯀ ꯇꯥꯕꯤꯕꯒꯤ ꯍꯩꯅꯕꯤ ꯃꯌꯥꯝꯗꯣ ꯂꯣꯏ ꯀꯥꯎꯈ꯭ꯔꯦ ꯑꯗꯨ ꯃꯁꯤ ꯃꯇꯝꯁꯤꯗꯗꯤ ꯄꯣꯊꯥꯔꯣ ꯍꯥꯏꯕꯅꯦ ꯁ꯭ꯂꯤꯞ ꯋꯦꯟ ꯗꯨ ꯌꯨ ꯁ꯭ꯂꯤꯞ ꯑꯩ ꯂꯧꯖꯩꯀꯣ ꯃꯁꯤ ꯑꯩꯈꯣꯏ ꯐꯣꯂꯣ ꯇꯧꯁꯤ ꯑꯗꯨꯒ ꯂꯥꯁꯂꯤ ꯑꯩꯈꯣꯏ ꯑꯣꯖꯥ ꯕꯥꯒꯦꯟꯗ꯭ꯔꯣꯅ ꯇꯠꯇꯅ ꯑꯃꯨꯛ ꯀ꯭ꯂꯥꯁꯇ ꯑꯃꯨꯛ ꯅꯩꯅꯕꯤꯈꯤꯕꯀꯣ ꯑꯩꯈꯣꯏ ꯀ꯭ꯂꯥꯁ 8 ꯇꯝꯃꯤꯉꯩꯗ ꯃꯥꯅ ꯋꯥꯍꯩ ꯄꯔꯦꯡ ꯑꯃꯈꯛ ꯅꯩꯅꯕꯤꯒꯦ ꯑꯩ ꯉꯁꯤꯐꯥꯎ ꯀꯥꯎꯖꯗꯦ ꯑꯩ ꯑꯝꯇꯪ ꯄꯟꯖꯒꯦ ꯑꯩꯈꯣꯏꯒꯤ ꯁꯩꯇꯝ ꯁꯤꯕꯝ ꯁꯨꯟꯗꯔꯝ ꯍꯥꯏ ꯁꯩꯇꯝꯁꯤꯗ ꯃꯥꯅ ꯄꯜꯂꯝꯃꯤꯅ ꯅꯪ ꯁꯦꯡꯅ ꯆꯠꯂꯨ ꯆꯨꯝꯅ ꯆꯠꯂꯨ ꯅꯪꯒꯤ ꯄꯨꯟꯁꯤꯗꯣ ꯆꯨꯝꯅ ꯆꯠꯂꯨ ꯁꯤꯕꯝ ꯍꯥꯏꯕꯗꯤ ꯅꯪꯉꯣꯟꯗ ꯁꯤꯕꯒꯤ ꯁꯛꯇꯤ ꯀꯅꯥꯕꯨꯁꯨ ꯀꯤꯗꯕ ꯐ꯭ꯔꯤꯗꯤ ꯅꯪ ꯇꯧꯕ ꯉꯝꯒꯅꯤ ꯑꯗꯨꯒ ꯁꯩꯇꯝ ꯑꯗꯒꯤ ꯁꯨꯟꯗꯔꯝ ꯍꯥꯏꯗꯤ ꯅꯪꯒꯤ ꯄꯨꯟꯁꯤꯗꯣ ꯁꯛꯁꯦꯁꯐꯨꯜꯂꯤ ꯐꯖꯕ ꯄꯨꯟꯁꯤ ꯑꯃ ꯑꯣꯏꯔꯛꯀꯅꯦꯅ
พระเจ้าบางทีเราตักพิรามได้มาซิมก็ไอ้ที่จีนเอาสิ่งดาพอเราตกอย่างนี้อะดูก็ lastly อามาจังก็ค่อยมาเช่นใครก็มาได้ขันนาว่าใจนาว่าอิมุงมนุษย์ได้ทางเดียวมาซิมจังก็ไอ้น่ะให้ยันหนึ่งบัดเดียค่อย dignity of individual เลยนะมึงครับ human rights ที่ว่าพัมเลยมีเมื่อกี้ dignity เสียอิจฉาเสียไอ้ที่สู้อิจฉาทำอะไรไอ้ที่นุปีกิสุเลยไอ้ที่จานิปากิสุเลยอิจฉานุปีกิสุเลยอิโมกิสุเลยมาเสีย dignity ไอ้ที่มารุกิสุเลยมีคนดิ้งมากิมาเสีย dignity ชกหน้าวางงานอะไรบ้าง suppose พูดถึงมวยนักว่าไอ้น่ะไฮโร่เนี่ยตุ้มหัวเราไปสิครับมีที่มาจ้าปากเหวอะไรดิน้อยน่ะตัวสิที่การินเอาให้ไปเลยไอ้น่ะมีที่มาจ้าดูมามิ่งปัลลอบะมากินนุ่มตีกินอะไรบ้างไอ้จานิปาเสียไม่ dignity ช่วยอะไรบ้างมาทั้งไม่ไกลอะไรบ้างไอ้ชุดดูก็มันจะแข็งในจะแข็งอะดูที่ไอ้ที่อิมงนุปีมาเลยอะไอ้นุปีนะมานุปีสินะคราไฮกันเลยมันเนี่ยมันปีนะมีกี่ที่ขยำพัฒนาอุลักขระ ไอ้คุยกี่ดีก็ได้ไม่คือมะม่วงหนูปีนู้นน่ะเป็นสิ่งที่เก่าของมันไม่เอามาคิดดิ่งนี้จะช่วยเองมาเลยอันนี้ที่คงกังยกไปอาศัยงานอาศัยกันว่านะไฮวีก็ได้ว่าจะท่านนั้นเป็นยกไปปุ้ยเสียไอ้สิงคโปร์น่ะโป๊กแกไอ้กี่ดูกี่อิมาดูกับโป๊กแกจะคุยนั่งงำเดี๋ยวว่าเท่าอีส่วนนั้นทาร์ปเนี่ยไอ้นี่หัวยาเดสเลชันเอายามาพัมเลชันเอามาดูไอ้น่ะซิตี้เดลเลยเด้มาฟังจ่าบได้เลยเด้ไอ้น่ะสเตชันกี่มันนักเลยเด้ให้ดูนะมีดูค่อยน่ะไม่ค่าตาดาวด้วยนะค่อยมันทำด้วยด้วยนะงานบีบ่ให้เสียงานไปสักเปอร์เซ็นต์มาสิจะกี่เสียค่อยหน่วยเนี่ยด้วยด้วยสักเปอร์ไอ้น่ะให้เยอะเลยสิงคโปร์ได้เลยแบบมีมันนะไอ้น่ะหน่วยตัวเลี้ยงคนมีเนี่ยกระดูกด้วยหน่วยค่อยชี้ให้ปันมาเสียตัวเลี้ยงคนมีมันคิดดิกนิตี้โชว์ไปเสียมาสิกูมาเสียค่อยตรงนั้นแต่ว่าอะดูนะaduh orang kata dia pun tina bajai aduh kita mana kau je ni se tina bahai bahasa ai jati pun maka kau ai tina je secara su Bengali mayama aduh kita Hindustani maya tina ai nong kita mayam nak khana bata kena biram iman su mayam tina aduh ya kau je tina bahai bahasa su art mana ya kau je tina bata goina bata mado ya kau tu hai bata aduh dia ai nak khanja bata dignity of individual semangak na raba aduh dia kau je amma ke hunna ya khoi mi dignity sok na ngang na dra dia ngang na se ko tau dra ba ai koi ai di khana ro yen lo jai ado ga nuksina da ba su to kya tho yen khan jai ya khoi pon ma amma tawai na tha ba ma taw mi na wa ya ne lo jai thank you all ma phom khare ke tham jara ga mayam bo phoram jara ga matang ke ya thank you all